Minorities Development Forum Manipur Mdfm na Christmas ki Yaipha Paojel Pirakli Mdfm gi maikidi gi thadorokpa cherol amada Lord Jesus na nungsi chanana amaga gi maragta amata oibagi lipunna pulamba oirasanu amadi Mdfm na tangkhul gi trade center kaka ke asang Khumlen Azeda Christmas ki thoram mapung fana saru yaki haina phongdorakli